mayambu ahannamaktada pantholiklamgi maikaidagi nolokna khurumjari ngasisu pantholiklamna puraga lakjari paring naina sanajarakpa wari Lotkhraba wari taret suba tangkak ngasigi tangkak asibu tabiraga kari oidiba mayam punna khangminarasi nupa machaduna thembungda nupidu masak khangi mahak hojik hojik akhoi skunda miss oidi hairakpada thembungdo punganga e thembungna mahange nangna khalliba nangna thengnariba miss ado mingmanabagi oiramgani dairi sidasu lila sikhre haiduna yaurusidi mahakti sikhrabane nupa machaduna makhuma e natte ta thembung ngasigi wari asi taruraga nongma thaudo ama ini singla e miski saimel ama nongma ina piba sangi misto mahaki mamanabi amaga maga kaman room da leirame numituda makoina sanaki wari singado thoine hena su khalude ngasidi makoina sanaki wari singado loina nisingla e ta thembung wahayeduda thembung na mohaira e makoidi kari wari sanariba nupa machaduna khumme numituda miski mamanabiduna mista sumna hai ligla lashemagi mapaudi karimata takidrabra misna mukhumme takidre mahak kadaida leibano kadawaida bu leiriba kanana su thiba phangde khangsu khangkhidre manipur gi mapanda laikhre habadi pautai tabadani karama mafamda kadaida leibano khangde mahangna aigidamak manipur gi mapanda seladuna yum pandaba makhai mahaki mapunchi lenba ngamlaga karigi aidi yum pandaba ngamloi ta thembung matau asumna makhoi wari sanaki soiroi madugi nupido misliglado soidan oiramgani ta thembung nupa masadugi wahayedo thembung su amuk thajara e thembung na hangi nakhoi skundi kadaidano nupa masaduna khumme thobal dani ta thembung thembung na hai nangdi nuktigi gari de chatpra chale ta thembung nupa machaduna amuk asumna haire ta thembung nangi dairi se matam khara ai waijage thembung na mohangi karigino nupa machaduna hai masigi wari se yana phajai khoigi school gi cultural mit chukuidre nongma ai thorum hodokku matam amada masigi wari silige mingdi palloi wari sigi thimsida karimata kahandana wari amtang lininge wari sida yawriba mislik lase tasengnamak chumra chumdabra yam khangninga ta thembung nupa masadugi wahayado thembungna su hena pamjabane thembungna hai nangmu liba bu ngamgodra ne nupa machaduna khumme ngamgani ta thembung matau asumna wari kaya ama sanaraba matungda ngasidi nupa machaduna Lotkhraba wari gi diary ado ngasidi makhoi gi school gi cultural meet numitta maming di pandana wari singa do lina ba haiduna mak thorang tawre nupa machadu gi school gi cultural meet game and sport punna punsillaga mathang mathang samtharaga tawki recitation amadi monologue ki thoram tawbu numin adudani nupa machaduna ahana presentation oina mahaki wari adu lirakhiba mahaki wari adu liba matamda tilliba amadi makhoi gi skunduda leiriba oja satrasing loina thawai yauna tanaki wari ado makokti loiba phawba maming di pandana karimata kaihandana dairi du da iriba wari singado lirakku matamda liglado mahak thamoida khangam da chaina kaya phawra e mahak ta singna khangle wari ase mahak amadi lai semba bembe makoi humgi wari ne haibase mahak wari eto tana tana mamitagi mapi sintharaga kabla e mahak ki mamanabi miss oiminabi disu liglana kabliba mahak ki wari ba matawado loina khangi wari ase mangonda best of wari ne haibado wari si pablo silakku matamda nupa machaduna asumna haire e kaka
Nahakpudi aina masak khangde. Nahakki wari asidi phajai haiduna aina pajabane. Soikiba lankiba kaya yawarbasu ngakpiyo. Nahak amuktangdi Manipurda tholoo. Nahakki thamoy ase tasena mangai. Wahai ase hairamlaga nupa machadugi diary paaba loikre. Nupa machado classroom da changkiba matam adudane liglado mahakki mamanabiga maga nupa machadugi tung inaraga parab lae. Nupa machaduga liglaga thengnare. Liglana nupa machaduda asumna hai. Nangna hojik pariba wari ado kanana pirakpano kanagi wari no. Nupa machaduna khumlae. Miss ekhoi kaka amadagi lawba wari ne. Liglana mo hangi. Nakhoi kaka haibadi kanano kari maming kaubage. Nupa machaduna mo hairae. Thembung kawe miss. Wahai adu hairakpadagi liglana mo hai. Phare ibungo nakhoi kaka gi manakta nongma punna amukta chaminarusi. Maga wari sanagadaba khara lei. Wahai ase hairajuna numit nini humnigi matungda liglado nipa machaduga loinana thembunggi manakta lae. Thembung ligla nupa machaduga makhoi ahum punna thengnare. Wari kaya ama sanare. Thembungna laisembagi maramdasu wari kaya ama lire. Thembungna hangi. Nahakti magi diary asidadi sikre haiduna yawe. Nahang matau karamna mafam asida leiramlibano. Masigi wari si khangningi. Nang amukta hairao haiduna Thembungna liglada hangi. Liglana mo hairae. Hoi chumme. Yumlomdasu makhoina ai laikidre haiduna kumon phawba loiramle. Ngasi aina nakhoigumna taibang mirol tarakpa matamdadi Kolkata da matai manau ani khakna makhoina aibu seba tawbiraga thalamme. Makhoida aina matau karamna phibam asida laklibano hangam matamdadi makhoina asumna tamme. Nongma thenglaba ahing aduda Guwahati ki train station da kana amata yauda itomda chatlaga leirami hai. Masak khangdaba mi kharana makhoina aibu phage tawrakpada yamna kanna aina lawi hai. Makhoi anina Manipuri londa kanna aina lawrakpadagi makhoina Manipuri macha male haiduna makhoina aibu kanbibani hai. Thenglaba ahing aduda train station aduda Manipuri macha kana laibano haiduna makhoina thiki hai. Kana su leiramde kana amata yaudana mafam aduda itomta leirambado makhoi yamna ngai hai. Makhoina masidi khudong thiba tare haiduna makhoina Kolkata chatpa matamda makhoina aigi ticket ama khutak takpiraga punna chatminabani hai. Khangde mafam aduda makhoina aina gyan tadri phawbadi kanano karino khangdabana. Kaka amadi indomchado makhoina aibu yamna wana senai hai. Tha mari mangagi matungdani hanagi punsida aina laklibasichu kaka amadi indomchaduna aina gyan tarakpa matamda makhoina wari pumba hanglaga ngasidi Manipurda makhoina aibu amuk thinbirakhi. Yum yorba matamdadi puna mo honglamle. Yumdasu makhoina ai sikre haiduna kumon phawba loiramle. Aduga amuksu nuksiraba tala sembado mayumda leitre. Mahak mangkhre haiduna pau taki. Puna maksing asibu karino ngasi aigi laiba kathokliba haiduna liglado higna kablai. Chahi amarom aina miron takidabada ngasi oiramliba matawsing ase tasengna ma ai haifam khangde. Khumu tala semana mataw karamna diary asi pirambano ma huji kadaida leibano kari lamda leibano nahangna amukta de takpiyo haiduna liglana hanjin hairae. Thembungna khumme lesembado kadaida leibano hoju phawba khangde. Diary si mana thabak tawringai manungda mahangna ingonda pirammane
daidi si piram dai da su mahak Manipur ki mapana chalani di hairame kari lamda kadai da chakadabano haibadu di hairamde mahak imungi mishinga yamna toina khanaki mahak luhongo toina hai mahakna yakide mahanga nangunu sijabagidamak mahak mayum thadoktuna mapalamda lotkibane kananasu magi maramda paw amata taba phangde ma kadai da leibano haiba khangde wahi adu tabadane liglado thamoi sokna amuk hena kablak liba themung thenaraga lesembagi maramda pauloina khangnani mahaki awaba puma kolani khanjaramba liglado hena dum ningba kaiba helai thembungsu lesembagi maramda pau karimata taramdre liglado mamittagi mapi sintharaga chatlagi hairamlaga mayumna sumak chatkre ligla chatkhirba matungda thembungdo wakhan kaya ama khalai matau karamna lesemba buthi sige mahaku matau karamna thengna sige haduna wakhan kaya ama khanba hore nomagi numit amadadi thembungdo wakhan kaya ama khallaba matungda mahak mamanabagi YouTube channel amada lesemana iramba wari edo mahana pathoki mahak masamak thoklaga diary du yawriba hek hawbadagi loiba phawba wari edo mahana likhi bu wari edo Manipuri macha kaya ama phajana pamna tanakhi Manipur gi mapanda leiriba Manipuri macha kaya ama su wari du batanakhi matang asidani lesemba su Bangalore dani leiriba mahana mafam aduda leiba matamdadi mahak lesemba hairaga khangnade tongana ming amadani mahana leiriba mahana yawriba private company aduda leiminaba mawanaba kaya amasu numidangi matamda thembungna pariba diary adugi warido yamna pamna tanakhi numit nini humni edo mahak leiminariba mising aduna wari aduda yamna thawa yawna tabaduda lesemasu karino haiduna changsilaga taba yawroi mikup adudadi lesemadu khangle wari ase mahakki diary da iraga thalamba wari ni haibado wari edu pariba mi edo kanano haiduna yengluba mikuptadi mahakki mamanaba thembung oiramki lesembado yamna kapki haifam tofum khangkhide wari du losilakko matamda thembungna asumna hairakki marup lesemba karigumba nahakna wari asi tarabadi nahak Manipur da laklo nahakna wana ngaijaramba nahak leitrabadi pusigo ena yum paloi hadana wasakhibado ngasidi ligla siramdre ligla nangbu yamna wana ngairi haduna wari du losilakko matamda thembungna asumna palame ngasigi Lotkhraba wari tare suba tangkak asibu tabiraga kari phawbibage mayamna comment tawbiramo mayambu aroibada patholilamna amuka na khurumjari